Meitei bu scheduled tribe list ta sannanaba yengsalli haina Ministry of Tribal Affairs ke Union Minister Zwal Aram na paukum pirakre. Paukum asi Union Minister Ramdas Athawale na iba letter amagi matungina paukum pirakhibani hairi. Assam ki Dergaon IRB Training Center da singnaningai oiba moong da laikhidraba Yalam Subhash Chandra misi asig mari lenana laingak na pikhiba thajaba singadu matam sangna thabak to onthok piraktaba maram oiraga JSC against the suspicious death of Yalam Subhash Chandra na ayeng October 13 ke ayok pung manga dagi nungthil pung manga phawba pung 12 gi oiba tidim lambi bal laokhre. Wafam masi Nabol Bazar da leiba the Development and Protection United Voluntary Organization DPUBO office ta pangthokpa pawbi singa unabada JSC ex convener Naurem Gangana ungdokhibani. Bal satharingai manungda ana ayek lining lesson mai amadi isinggi oina de komthokani haina pawosina makatari. Lambi lamhang na dona yengang pokpi area da jangsilamba Kuki nupa ama Assam Rifle da khusinakre. Imphal East District manungsan na leiba yengang pokpi area da lambi lamhang na badagi jangsilamba Kuki nupa ama imung manung mioi singda khusinanaba Manipur Police na Assam Rifle da sinakre hairi. Police dagi phangba pawgi matungina Assam Rifle da sinakraba nupa adu Litan Police Station manungsan na leiba Sina Kaithelgi Molen Kuki Village dagi Jangkumang Haulai chahi kunga mga apokpa Saiting Thang Haulai chahi omphuga mga kawe hairi. Ngasi Delhi da sanakiba santi gi wari ki mangwainana KNO amadi UPF United People's Front amasong KNO Kuki National Organization na MLA singda thamkiba warol sing miyamda panthokjari. 15 October 2024 da Union Home Minister Amit Shah na yingsinbagi makhada Manipur manungda Naga Kuki ga Meitei MLA sing joint meeting tawgani haibagi wa khanabagi maong leibana ipurup sing khanganjaningi. Sigumba meeting sa Central Government sinba meeting oibana Kukijo MLA sing yaubagi damakta KNO UNF chingna khanabagi matam laiki. Government na peace ki wahai haraso Kukijo gi di Manipur da peace amuk laina bagi damakta separate administration with legislature nataba lambi atai laiti haina lepkadabani. Maduna Kukijo MLA ga Meitei MLA ga phamina tawba handaki asi phaminaba yaroi haiduna khungi CSO ga mi singa wari sanabada haikiba laitabaga Meitei MLA ga phaminabasi yaroi dabani. Asina maram oiraga wahai lotpa laitaba thajadaba wada miwangangnaba anthana ngangba natraga miga changdamnaba tawroidabani. Meeting matungda mi khuding khanganbagi damakta Kukijo MLA singna press conference tawrokpado ngaigadabani haina miyamda niksingjari haina UPF amadi KNO na thokiba warol singi translation thamlagle.